ꯁꯦꯟꯁꯁ ꯀꯤ ꯃꯇꯥꯡ ꯁꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁꯦꯟꯁꯁ ꯀꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯥꯡꯗ ꯆꯌꯦꯠꯅꯕ ꯑꯗꯨꯃꯛ ꯂꯩꯔꯤ ꯆꯞ ꯆꯥꯕ ꯑꯁꯦꯡꯕ ꯃꯁꯤꯡ ꯀꯌꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯅ ꯄꯨꯊꯣꯛꯏꯕ ꯐꯤꯒꯔꯗꯨ ꯑꯔꯥꯟꯕ ꯀꯌꯥ ꯌꯥꯎꯔꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯣꯕꯖꯦꯛꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯗꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯁꯦꯟꯁꯁꯀꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯁꯦꯡꯕ ꯁꯦꯡꯗꯕ ꯑꯔꯥꯟꯕ ꯂꯥꯟꯗꯕ ꯃꯌꯥꯝ ꯑꯃꯒꯤ ꯆꯌꯦꯠꯅꯕ ꯂꯩꯔꯤꯉꯩ ꯇꯥꯏꯃꯤꯡ ꯑꯁꯤꯗ 26ꯇꯒꯤ ꯑꯗꯨꯒꯨꯝꯂꯕ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯧꯔꯝ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯂꯛꯀꯗꯧꯔꯤꯕꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯅ ꯊꯣꯛꯀꯅꯤꯅ ꯂꯧꯏ ꯇꯥꯃꯣ ꯀꯔꯤꯅ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯉꯤ All India gi ona ko khoi hajik lagiba 26 ki 2026 asida mikok thibagi censorship togane hana khoi report ama khoi phangi mase khoi manipur gi damukta di matam khara yaithokuna phagajan khali haibadi asida khoi leiriba manipur da khundariba hajik leiriba khoi singda tamda leiriba mafam sing asida leiriba khoi mitop adigi laiba foreigner ko laiba khoi kano sing ase foreigner sing natraga atopa miran sa sing adigi bangladesh tagi adigi atopa lamdagi myanmar de kaya ma changchil laiba makhoi sing ase hana masak phadana khantu okanda khoi tapna ingna khoi censorship to pangthokuna phagana hankali hatu toba tadi hana gisu khoi mito yama changchil laganda khoi electoral roll da pandna vote kayama thada grabani masi thokdana ba khoi yamna tamna ingna tapna khoi yamna strict oina dagi singi jila sing asida tampakta bu orasu singda orasu khoi yam chekshina mito miran changche de khantu okanda aduga census to huna phagana hana khali government of india gi de khoi atopa state singi jamukta de khoi makhoi thi gi ba yai khoi manipur gi jamukta di khatang yai thokuna phagana hana khali hauje kudamona hairada khoi yumlo no ba assam che khoi kano foreigner gi khoi headache oi bane assam government is headache no makhoi che makhok si ibane ba hamanta biswas sharma sina ji to ri bse khoi bangladesh gi foreigners adum hajik meghalaya border de change lei bane ba adu moi se normally assam se bangladesh ki citizen bangladesh ki charuk oi ki ga ka hai ba ki pakhat ma yauri bane asai to na ai khoi ki manipur su masi ki assam da khudam oina thamaga na khoi manipur su khoi hajik ma pandri lai ba manipur se khoi ki international border da antarjati ki ngam khoi da lei bane na adu khoi ngak lai tana khoi hajik so Myanmar da karida khoi himlo na ba leibak sing za lam thokpa matam da irang thokpa hek chenchil lei bane ba chenchil lei ba sina se khoi sing da tam da lei ba isili naw sina se ga lon mana ba sa sai uthak mana ba makhoi ma sen di amat toy ba kanglu koi bani na khoi makhoi gi sinung manung da lot tu na lei ba matam da khoi na makhoi bu masak khang ma si yam na wa ga ni aduna yam na ing tam na khoi gi makhoi bu sense masak khantu okanda masak thido oga ta khantu okanda census to buna phagani haje agi wakal da acham wakal loni aduna tabata di hamu ta gani khoi hana ising isagumna khoi laijaramba jingi makhoi masagi original oiba masagi laijaramba population missing asidagi ising isau ka badana khoi Sharuk sama hengalakana missing as a sum omogi hengalaka overpopulation or can have a sign to the census to Zuagani Aduna Hana Mito Miran Sasinachi foreigners sinachi Masak in detail come to over. The Kampopita, Sosanpura, Okulda, Tamelonga, the Tampak to Sukayamala Maya, Masik come to over Tampaki Kogi Tawal district. Bishnupur district so the Mapandi Lakwa Miran Sakama lady whenever I couldn't come to Vani, my tail on Shenanganda, Jing Katana Teva, Tam the lady whenever. Silubaka as a coin a cook, Tijel, Humjil Laga, in the Tamna to census to Pagana Kali, Manipuri, the Mukti Oinadi, Matam Kajakatan Yato Kanda, to Pagana, I guess some of a color to come again.